अहानबदा मरु ओइबा पाव नर्सिंग ना मियामगिदमक कथोकपा मथौ ताई युमदा लैरबसु लेकाइगे अना अयेक यौरकपदा मतेंग पांगबियु हाइना हेल्थ एंड फैमिली वेलफेयर मिनिस्टर डॉक्टर एस रंजन हाइख्रे लान सोंगरबसु डेवलपमेंट लेप यादे लान सु ngamnaba hotnagadabani haina kakting AC ge MLA M Ramesona phongdokre amadi kwa hekpa mioi fure I haibagi wahauda Assam ge jirigat ki miyam hauраktuna national highway hak thinglure wari sanaraga yasenaba purakre Mayamukrum jari notice window na sandok chaba nungthil gi manipuri paw meeting tabiri basengbu surbala mairembam taram na okchuri amade hojik miyam da paw macha khaina pizari Manipur lenga ki health services ki makhada laiba college of nursing gi tarani thodak suba mapo kumon amadi college asi gi BSc nursing da ahan ba semester tamliba nursing mahiroi nifunipan mosak lobagi thoram ama college of nursing lamphel fat ki multipurpose hall da pangthokre Thoram Maduda Health and Family Welfare Minister Dr. Sapam Ranjan, Health Services ki Director Dr. 𝐾𝐄𝐲 Mangang Amadi, College of Nursing ki Principal Dr. N. Surbalana Mathang Setna, Chief Guest President Amadi, Guest of Honor Oina Saruk Yake. Thoram Maduga Madi Lainana, Minister Dr. Ranjan Hai, Nurse Ama Oiraba Matamda, Miyamgidama Katokpa Yamna Maru Oi, Hospital Singa Tabak Tauraba Matamda, Isagi Matau Masak Khangna, Tabak Tauba Tangai Fade, Nursing na Yumda Lairabasu, Laikai Ana Ayek Yaurakpa Matamda, Mating Pangbiu, Manipur dagi nurse kaya mapalamda thanaba hotnari, Nursing Tambal Oiraba Matung Atopa Sinfamda Changbagi Hainabi Thadokpiu Haike, Manipur da Hidak Mana season nabagi Masing Noma Kangdan Hengalakli, Nisa season naba Hengalak Pasina, Hakchang Pana Matau Karam na Laigani, Inkalakli Banaharol Singasu Mayai Kaba Chinjak season nabagi Hainabi Thadoktuna, Afaba Lamdam Amasembada Puna Saru Yaminasi Hainasu, Dr. Ranjana Phongdoke. Nursing is a profession, a very important profession and a very noble one. The nurses are the first one to be there when a person's last breath is taken. And they also are there when the first breath is being taken. The first breath and the last breath, a nurse is always there in the hospital. That shows the importance. You know, it lead to the hand of the nurse, and never avoid the celebration. You know, it will be avoid to see the comfort people, surrounding the market. We have loved and dear ones. With responsibility to the they are the nursing professionals and they are one has to be motivated, one has to be very much determined. Lan Songrabasu development lepa yadavana, development room the Sumai on Sinsi, Lan Sungamna Bahonasi Haina, Kakting AC MLA Mayang Langbam Ramesona Phongdokre, Wafamasi Ngasi, Kakting Makalangak Sabal Asanga Parengi, Nongna Black Topping Tauba Lambi Ama Miamda Sinaba Amadi, Kakting Longbi Upper Primary School Gi, Hauzik Nongna Sagaliba Sanglen Gitabak Sudi Basing Yangsin Wiki Kongcheta, Emelena Paumi Sing da Phongdokibani, Mahanga Hai, Lan Soknariba Mafam da Lan Toksi Amasung, Atay Mafam Sing Dedi Yariba Makai Tangdu Laitana Lainaba Hotnasi, Masina Development Waxing Lefandana, Chakwa Thorangi Maikaida Sangsenaba Hotnasi, Lana Sina Maram Oiraga, Equigi Chakwa Thoranga, Tindahanba Amadi, Upon Bapi Haloisi, Haina Phongdoki. Lunana Langa Asina Paikala Diba, Chakwa Thorangi Manungchana, Ngasinona Machine Seasonaduna, Black Tipping Tongduna, Semba Loiraba, Lambi Amadi, Nona Hosik Sariba, Kakting Lomi, Upper Primary School Gi Building, Construction as Quality Lane Sanaba, Yangsenba Lakpani Haide. Manipur gi fiba masida lengak asina India da landarakpa kuki militant singi mathakta Morede State Force amadi Central Force in operation kya leptana chathari lan su soknasi lan ngamnabasu hotnasi adu moinaba development gi khongthang su lepa yade haina phongdoraki
ꯃꯌꯥꯝꯅ ꯈꯜꯂꯝꯕ ꯌꯥꯏ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯥꯟꯒꯤ ꯃꯔꯛꯁꯤꯗ ꯃꯁꯤ ꯑꯩꯈꯣꯏ ꯂꯥꯟꯁꯤ ꯀꯥꯎꯊꯣꯛꯑꯒ ꯂꯥꯟꯁꯤꯗꯒꯤ ꯊꯩꯗꯣꯛꯑꯒ ꯑꯩꯈꯣꯏ ꯗꯦꯕꯂꯞꯃꯦꯟ ꯂꯣꯝꯗ ꯈꯣꯡ ꯆꯪꯁꯤꯟꯕ ꯍꯥꯏꯕꯒꯤ ꯄꯣꯠꯁꯦ ꯑꯗꯨ ꯗꯦꯕꯂꯞꯃꯦꯟꯗ ꯆꯪꯁꯤꯟꯕ ꯅꯠꯇꯦ ꯂꯥꯟꯁꯨ ꯑꯩꯈꯣꯏ ꯇꯧꯗꯕ ꯌꯥꯗꯦ ꯂꯥꯟꯁꯨ ꯇꯧꯁꯨ ꯇꯧꯔꯤ ꯍꯧꯖꯤꯛ ꯃꯣꯔꯦꯗ ꯂꯩꯔꯤꯕ ꯀꯟꯗꯤꯁꯟꯁꯤꯗ ꯉꯔꯥꯡꯁꯨ ꯃꯅꯤꯄꯨꯔꯒꯤ ꯀꯃꯥꯟꯗꯣ ꯑꯃꯗꯤ ꯑꯥꯔꯃꯤꯒꯤ ꯀꯝꯕꯥꯏꯟ ꯐꯣꯔꯁꯅ ꯚꯥꯔꯠꯇ ꯂꯥꯟꯗꯥꯔꯛꯄ ꯃꯅꯤꯄꯨꯔꯗ ꯂꯥꯟꯗꯥꯔꯛꯄ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁ ꯃꯌꯥꯝ ꯑꯃ ꯐꯥꯕꯒꯤ ꯃꯌꯥꯝꯅ ꯎꯕꯤꯔꯝꯃꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯂꯥꯟꯁꯨ ꯇꯧꯅ ꯂꯥꯟꯁꯤꯅ ꯂꯥꯟꯐꯝꯗ ꯁꯣꯛꯅꯕ ꯑꯩꯅ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯅꯤꯡꯕꯁꯤ ꯇꯧꯒꯗꯧꯔꯤꯕ ꯂꯥꯟꯁꯦ ꯂꯥꯟꯐꯝꯁꯤꯗ ꯇꯧꯁꯤ ꯑꯦꯠ ꯗ ꯁꯦꯝ ꯇꯥꯏꯝ ꯄ꯭ꯔꯖꯥ ꯇꯥꯔꯤꯕ ꯄ꯭ꯔꯖꯥ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗꯗꯤ ꯅꯣꯔꯃꯦꯜꯁꯤ ꯄꯨꯔꯒ ꯗꯦꯕꯂꯞꯃꯦꯟꯒꯤ ꯊꯕꯛꯁꯤꯗꯤ ꯂꯦꯞꯄ ꯌꯥꯗꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯃꯅꯤꯡꯗ ꯂꯩꯍꯧꯕ ꯌꯥꯗꯦ ꯑꯩꯈꯣꯏ ꯃꯃꯥꯡ ꯊꯥꯅ ꯆꯠꯀꯗꯧꯅꯤ ꯍꯥꯏꯕꯒꯤ ꯑꯁꯤꯒꯨꯝꯕ ꯁꯔꯀꯥꯔ ꯑꯁꯤꯒꯤ ꯈꯣꯜꯂꯥꯎꯒ ꯂꯣꯏꯅꯅ ꯀꯛꯆꯤꯡ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝꯗ ꯗꯦꯕꯂꯞꯃꯦꯟꯒꯤ ꯊꯕꯛꯁꯦ ꯑꯩꯈꯣꯏ ꯍꯧꯖꯔꯛꯄꯅꯤ ngasi ayuk chawrangna pung 10:30 khara helakpa duaida Jiribam Manipur amadi Jirigat Assam ani gi ngamkhai gi thong mathakta Jirigat ki Makhon Nagar gi kwa hekpa Anur Hussein kawba miyoi ama Jiribam ki Kali Nagar da thina phubirakle haibagi wahaudagi Jirigat ki khuisaung naraba miyamna lambi da thoraktuna ngahak National Highway thinglure Jiribam Police amadi Jirigat Police na matam chana laktuna khuisaung naraba miyam ga wakhal taminaduna irang adu nemta hanki amadi lambi thinglamba adusu handokhi soklaba Anur Hussein na haikibada miyoi ahumga loinana Jiribam ki Kali Nagar da kwa hekpa lawba ngarang su chatpani aduga ngasi ayuk su kwa hekpa lawba chatpa matamda mahakpu miyoi kharana furakpani haiki mangonda furakpa miyoi sing adu faraga cherak pibiu haina fongdoki tungda Jiribam Police na asokpa miyoi adu Jiribam Hospital da layengnaba puki amaromda Kali Nagar laikai degi fangba pau amana hai Anur Hussein na ngarang mahakna laikai adu da kwa hekpa da electric line sing thadat lamba laiki aduga saubadegi phuki bani hairi ngasi Jirigat ki miyoi sing yaungna famina duna wari sanaraga yasinakre hairi ngarang Assam Police na Manipur degi yaungna miyoi mari Assam ki Nagon district degi fake Indian currency notes ka kona na fare hairi Assam Police ki report amagi matung ina akaknaba pawma fangbadagi Nagon district ki Kacho Police ki manung chanba utar Simaluguri da laiba MD Idris Ali gi yumda operation chathabada miyoi mari asi FICN printing machine ama FICN na yomba angoba che bandal ama mobile phone ahum amadi lakh mari listing mangarong gi lupa chonga gi jail note amada gari amaga loinana fagat kibani hairi Faraba miyoi sing adudi MD Idris Ali chahi 53 Anwar Hussein chahi 38 makoi animak Nagon district tagini loinana Manipur gi ukol district tagi 𝐶𝐸 Simre chahi 39 amadi Nagaland gi 𝐶𝐫𝐸𝐓 district tagi Bisheno chahi 18 loinana Geng asigi mastermind asi MD Idris Ali amadi Anwar Hussein hairi RIMS की Community Medicine Department of Social Welfare Relief Center for the Welfare of Differently Able Person amadi Karang Island Development Organization na punna kusam naduna Health Talk Come Awareness Program ama pangthokre Bisnupur District ki Thanga Assembly Constituency ki manung chana laiba Karangi ibadaw Khuman Pokpa amadi event daw Khuman Pokpi Harauba Sanglenda pangthokliba thoram aduda Department asina miyam da haksel gi matang na piba awareness ki saruk ama oina ahal oiraba amadi healthcare facilities mapung fana fangdaba singi damak thoram asi chathabani hairi Community Medicine Department RIMS ki head Sanayama Devi gi leaching makada Department asi ki head Health Educator Megha Chandra Maitaina luchingduna doctors amadi medical intern singna dengue fever malaria osteoporosis breast cancer gi matangda miyamda sugaina khanganaba hotnaki Pangthokiba thoram adugi matangda Social Welfare Department gi Extension Officer L Bobo Singhana haikibada government differently able singi damak thamliba scheme singi akanaba ngakpigani kanaba longnabagi damak tangai fadana disability certificate lokthokpiu Department National State Plan gi makada Social Security scheme kaya ama thabok oina paikhatli masigi manungda differently able oiba mahairoi singi scholarship piba educated unemployed person with disability singda unemployment allowance piri PWD singda financial assistance piba marriage incentive award piba persons with disability singna semba organization natraga parents singda grant in at piduna mating kya pangli loinana Chief Minister na CM gi Sotharaba singi tengbang scheme haudokduna person with disability gi punsi mahing fagatna basu hotnari haina fongdokhi tungda Health Talk Come Awareness Program adugi manungchana mafam adugi miyamda lemna urine test sugar test blood group khangdokpa na chingba kya pangthokkibaga loinana lemna hidak singsu genthoki hairi
Hajik paugi marak ta natin me break amalominasi. Years of trusted diagnostic service, Babina Diagnostics. Breaking matungda mayam butaramna okjari. Imphal West District Police na haukiba November amada Imphal gi jail road mayadagi kulai paibai miyoi khrana namduna pukiba bolero ama gypsy ahum tongan mafam singdagi fagat khre. Police control room dagi thadorokpa chirol amana hai security force singna loijing loya amadi irang tholakpa yaba mafam singda maruoina kakching kangpokpi thobal amasung Imphal West District ta thiba humbagi thabak chataki loinana kangpokpi gi loijing singsang dagi security force singna magazine yauna SLR nomoi ama muzzle loading rifle ama puna nomoi ani Carvine gi magazine ama wireless radio set ama fagat pangam khrei loinana ngarang security force singna Technopol District ki More Police Station manung chanba Sabang Phai Yonggobun Saijang Jeonbeng Haidiba mafam singdagi Myanmar macha ama yauna miyoi teret fare makoidagi gunpowder gram tara Chinese hand grenade ama sulfur dioxide gram humfu bor round tara ni thoida kapa yariba chamaga ani ammonium nitrate oiramgani chingnaba kg ani makhai singni hairi loinana National Highway 2 da nongmada changdraba yajaba potlam sing puthorakpa gari chani ga kuntra nipan akangnaba security ki section tharanga loinana irang tholakpa yaba mafam singda security thamduna gari sing apan ba yaudana chathanaba hotnari hairi Manipur gi ching amasung tamgi tongan ba district singda checkpoint chamaga kuntra humdoi sem kibaga loinana state asigi tongan ba district ta thokiba thodok singda chenaba miyoi listing amaga chahum kundrom police na detain tawkhre amadi miyamda lana sandorakliba video sing asibu thaza bidanaba amadi lut tawkiba khulai sing police ta sinavinaba appeal tawrakle Lawyers for Human Rights Manipur gi Executive Director amadi Supreme Court ki Advocate chu oiriba Maisnam Korau Hanba Luangna lakliba November 3 tagi taret phauba United Nations Conference Center Regional Headquarter Asia Pacific Thailand gi Bangkok ta chathagadawa taret suba Southeast Asia Multi-Stakeholder Forum reinforcing the 2030 agenda and eradicating poverty in times of multiple crises, the effective delivery of sustainable, resilient and innovative solution in Asia Pacific amadi atai atopa thoram singda saruk yabaga loinana Manipur ge hojik oiriba tangdu leita daba amadi human right khungaung nariba kayagi matangda wa ngangani hairi Lawyers for Human Rights Manipur gi Media Coordinator Yumnam Haridas Singhan thokpa chirol amada waphamasi paladuna hai malem gi tongan ba leibak yana saruk yagadaba event singda saruk yaduna tongan ba leibak singi mihut sing unaduna Manipur gi balance asi athuba matamda loisin bada mateng pangbina ba hairagani Southeast Asia gi leibak singna Manipur gi matangda tariba aranba wafam kaya mayek sengna khanganaba hotnabaga loinana Southeast Asia gi leibak singna wathogasi gi matangda meeting changbina ba memorandum amasu piramgani hairi Muslim Students Union DM College of Arts na sinduna farewell conferences meet DM College campus ta pangthokre thoramadu college asigi akanaba oja amadi tongan ba maru oiba mioi kyana thoramasida saruk yaduna mari leinaba wafam sing fongdokhi Kakchingi Community Health Center amadi Siza Hospital anina punna senduna Ayushman Bhava Weekly Health Melagi anirak suba thoram ama CIC Kakching ngarang pangthokre India lenga ki Ministry of Health and Family Welfare na hogdokiba Ayushman Bhava campaign gi manung chana National Health Mission Manipur na meeting makhada pangthokpa thoram aduda gynae surgery medicine pediatric ENT skin eye amadi psychiatric yaung na tongan ba anabasing
सिंगी स्पेशलिस्ट डॉक्टर सिंगना सरुक यादुना मियोय कयादा लेमना लायेंखी हेल्थ कैम्प अदुदा सरुक याखिबा मियामदा हिदाक लांगथक्सु अमदी टेस्टिंग लेमना तौकी हाइरी थौरम अदुगी मतंगदा 𝐶𝐻 गी मेडिकल ऑफिसर इंचार्ज डॉक्टर 𝐾𝐶𝐓 हाइकिबदा नहन मकै 𝐶𝐷 डिस्ट्रिक्ट स्पेशलिस्ट डॉक्टर मरांग काइना लैतबना अना लायेंगी लमदा थेंगनबा खुदोंग चादबसिंग अदु खरा मखैदि कोकपा ngamlagani मियामनसु असिगुंबा कानाबा असि लौबिदुना इंडिया लैंगाकना पाइखटलिबा मिपुम खुदिंग मक्ता हेल्थ की फैसिलिटी फंगनबगी मंगाल असी ममफाउनहनसी हाइकी लेपना चथरको आयुष्मान भव वीकली हेल्थ मेला की चथरको ममांग थागी डेट 7 दा तौखरे अदु हतक थागिना नवेम्बर की डेट 4 सिदा तौरे अदु मथंग थागिना डिसेंबर की डेट 20 अमदी डेट 30 दा पांथोकदरिबा लेपना चथरिबा सुबा आयुष्मान भव वीकली हेल्थ मेला एट कम्युनिटी हेल्थ सेंटर सी विथ द कोलैबोरेशन ऑफ 𝐁𝐫𝐸 अकादमी ऑफ मेडिकल साइंसेस का लोइनना मोइना उंदरागा अखोगी सिदा 𝐁𝐫𝐸 लेरिबा सुपर स्पेशलिस्ट डॉक्टर सिंगना मफम सिदा लागा अखोगी फैसिलिटी अपग्रेड तौनबगी पांदम द जथरपने गोवादा सनरीबा 53 सुबह नेशनल गेम्स ता ngarang मणिपुरना आर्चरी के इवेंट ता गोल्ड अनि सिल्वर अमा ब्रोंज अमा लौदुना पुना मेडल मरी लौब ngamkhre इवेंट अदुदा इंडियन राउंड वुमेन टीम दा मणिपुर के आर्चर सिंह 𝐌𝐔𝐒𝐲𝐻 देवी 𝐿 देवी 𝐶𝐫𝐚 संध्या देवी अमदी 𝐿 देवी ना गोल्ड मेडल लौकी लोनना इंडियन राउंड मिक्स टीम दसु 𝐌𝐔𝐒𝐲𝐻 देवी टीएस हेलर सिंहाना गोल्ड फंकी अमदी इंडियन राउंड इंडिविजुअल दा 𝐌𝐔𝐒𝐲𝐻 देवी ना सिल्वर अमदी 𝐿 देवी ना ब्रोंज मेडल लौब ngamkhre हाइदी हौजिक अरोबदा मरोइबा पाउ हन पिजरी नर्सिंग मियाम की दमा कथोप मथौ ताई युमदा लैरबसु लैकाई के अना आये यौरकपदा मतेंग पांगबियु हाइना हेल्थ एंड फैमिली वेलफेयर मिनिस्टर डॉक्टर एस रंजना हाइख्रे लान सोकनरबसु डेवलपमेंट लेप यादे लान सु ngamnaba hotnagadabani haina ꯀꯛꯆꯤꯡ AC के MLA रामेश्वर फोंगदोखरे अमसुंग क्वा हेकपा मियोय फुरई हाइबगी वहौदा आसाम जिरिगत की मियाम हौरक्तुना नेशनल हाईवे ngehak थिंगलुरे वरी सानरगा यासनबा पुरखरे ngasi gi oina notice window na sanduk jaba nungthil gi manipuri paw matang ase loijare makha tarak pa update kidamak miyam na notice window meeting ta aduna lebiyu amuka suhanna miyambu SURBALA MAIREMBAM na khurumjari Sri Sri Gaurachandraya Namo Parbashramda Aikoi Khwaibu Konbiramba Maisna Mani Luwangna Magi Nusizaraba Imung Manu Sagai Natei Amadi Maruk Mapang Khwai Pumnamak Puthadoklamlaga Haukiba Tang Kuntra Thatara Inglesingani Supna Kunhundoi Meragi Tara Tare Nipanba Ningthokaba Numita Sri Guru Gi Kripadagi Bisa Olaga Radha Madhab Das Haiba Nam Pangsaduna Brindaban Prapti Oikre Lakliba Tang Mari Thatara Mathoi Inglesingani Supna Kunhundoi Meragi Kunithoi Nipanba Thangsanumita Asti Sanjay Lokhat Charaga Tang Taranitoi Thatara Matoi Inglesingani Supna Kunhumdoi Meragi Kunmapani Panba Nomaising Numita Laikhitrabagi Chira Usop Din Thokle Numit Asida Laikhitrabagi Atma Santi Kidama Ngamzaba Bastu Karadang Sri Sri Gaurachandra Mahaprabhu Kicharanda Hari Sankritan Galoinana Kachagadauri Upalaksya Sida Brahman Vaisnab Ahallaman Amadi Maruk Mapang Khwai Kipingna Matam Channeling Biraktuna Harinam Servan Tobinanaba Northeast Window की खुथांग दा पाउजेंजरी बा मैस्नाम ओंबी बिसुरानी देवी लोइनबी मैस्नाम निंगोल कोनसम ओंबी निरुमला मचे मैस्नाम ओंबी रंजना मनाउनपी मैस्नाम ओंबी इबिथोई मनाउनपी मैस्नाम